rồi. Hai mẹ em quay Sunday weekend với cái này cafe mà xong chắc là thôi là gì ada cái gì mà mình đó thì mình đó cho nên nó cái đó thì mình nó cái sẽ mẹ em evening đi phong ra với cái này cái traffic jam này đi là khá bị vậy adu mẹ em yang ada chắc là phải tàu nó cũng sẽ cái jadi cái evening cái cafe tôi lúc bây giờ cái ai wife cái cái bạn này xong ngã coffee em tàu gì nó cũng sẽ cái này adu mà không đủ chắc cái every night are we paradise seems so far away. Still I try to buy myself some time to get me to that place. All I want is you. Say you love. Sit rất full rồi à mẹ. Rồi phăng ngày cái order đi phi rồi. Mai nó lấy mà pan đã đăng phăng lấy mới sẽ quá full rồi. It's a full. Bang market music. Yeah. ai lấy xịt tấm phăng nghe được sang một đầu ra ngày đi không view gì vậy ngó Camera này. okay so cafe they give you gì vậy ngó gì vậy ngó thì they order đầu ra xin em sẽ Finally, aku ya coklat lah tidak ya. coffee one Coffee one ni. you want sugar yeah Yeah, yes. xin cappuccino lấy ra để cái season á hay là order đầu qua chicken sando hay để cái season á cold americano mà ai cái xin á oh cheesy rồi oh right middle bite yes đây rồi mau tăng cái ra okay juicy way before ini aja mem mayonnaise cái flavor đó phải unique way Chicken jam yao rong. Cảm ơn ông Tài đó. Sao? May view dyan. Park am lai resta. Koi na chaba kan restaurant cafe doon na sila ire. Opposite park am lai. Lai binuay do mal sai. Di max 11 minutes kita ni. Kung na dum sa lord. Bye bye. Ang kara na bye auntie ngon. Bye bye. Bây giờ đi mark đi yêu rồi. Đây là đi mark gì cả. Ado mi am chilling asi Sunday rồi cả. Ado na kasi đi chang rồi cái. Bây giờ matang rồi na chang cái gì cái cho xem ba. Ang this explore tour Asongi tu selalu ada ni.
ꯑꯁꯣꯝꯒꯤ ꯈꯔ ꯑꯁꯣꯝꯒꯤ ꯈꯔ ꯅꯥꯟꯕ ꯖꯦꯅ ꯈꯔ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤꯗꯣ ꯌꯦꯡꯉꯨꯔꯁꯨ ꯂꯥꯛꯑꯣ. ꯕꯦꯡꯒ꯭ꯂꯣꯔ ꯇ꯭ꯔꯥꯐꯤꯛꯁꯦ ꯌꯦꯡꯉꯣ. ꯁꯟꯗꯦ ꯑꯣꯏꯕꯩꯅꯤ. ꯋꯤꯛꯗꯦꯁꯇꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ. ꯕꯦꯡꯒ꯭ꯂꯣꯔꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯇ꯭ꯔꯥꯐꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯁꯤꯗ ꯆꯠꯁꯤꯔꯥ? ꯕꯇꯔ ꯆꯤꯀꯟ ꯆꯥꯅꯤꯡꯕ꯭ꯔꯥ? ꯁꯤꯗ ꯆꯠꯁꯤꯔꯥ? ꯍꯥ? ꯕꯇꯔ ꯆꯤꯀꯟꯒꯨꯝꯕ ꯌꯥꯎꯔꯝꯒꯅꯤ ꯁꯤꯁꯦ. ꯆꯨꯂꯥꯁꯦ ꯌꯦꯡꯒꯗ ꯑꯝꯄꯥꯌꯔ ꯂꯩꯌꯦ. ꯑꯝꯄꯥꯌꯔꯗꯤ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ. ꯑꯝꯄꯥꯌꯔꯁꯤ ꯌꯥꯝ ꯅꯛꯑꯦꯕꯀꯣ. ꯆꯨꯜꯍꯥꯁꯨ ꯂꯩ. ꯀꯣꯁꯇꯥ ꯂꯩꯔꯦ. ꯆꯠꯂꯤ ꯃꯊꯪ. ꯁꯤꯗꯅ ꯃꯣꯌꯥ ꯂꯩꯌꯦ. ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ. ꯁꯤ ꯃꯊꯪ ꯂꯩꯔꯦ. ꯃꯤ ꯌꯥꯝ ꯐꯝꯅꯔꯦ ꯁꯤꯗ. ꯁꯨꯄꯔ ꯕꯥꯏꯛ ꯑꯃ ꯆꯠꯈ꯭ꯔꯦ. ꯁꯤ ꯀꯩꯅꯣ? ꯁꯤ ꯐꯖꯩ. ꯁꯤ ꯀꯩ ꯐꯖꯩ? ꯕꯦꯛ ꯍꯥꯎꯁ ꯑꯣꯏꯔ ꯃꯥꯜꯂꯦ. Chayos ꯂꯩꯔꯦ. ꯁꯤꯅ ꯁ꯭ꯇꯥꯔꯕꯛꯁ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯦꯒꯅꯥ ꯐꯨꯗꯁ ꯑꯃ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯃ ꯂꯩ. ꯑꯗꯨ ꯆꯠꯂꯤ. ꯑꯗꯣ ꯄꯥꯏ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯅꯥꯜꯂꯦ. ꯀꯦꯐꯦ ꯉꯥꯛꯇ ꯂꯩ. ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯔꯅꯤ. ꯃꯦꯒꯅꯥ ꯐꯨꯗꯁ ꯍꯥꯏꯁꯦ ꯁꯤꯗ ꯕꯤꯔꯌꯥꯅꯤ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ. ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗ꯭ꯔꯕꯥꯗꯤ ꯕꯤꯔꯌꯥꯅꯤ ꯑꯟꯗ꯭ꯔꯁꯇꯥꯏꯜ ꯑꯣꯏꯅ ꯆꯥꯔꯒꯦ ꯗꯤꯟꯅꯔ. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯦꯒꯅꯥ ꯐꯨꯗꯁ ꯌꯧꯔꯦ. ꯑꯗꯨ ꯉꯥꯏꯔꯤ. 5 minutes ꯉꯥꯏꯌꯨ ꯍꯥꯏ. ꯃꯤꯅꯤꯠ 10 ꯐꯥꯏꯖꯜꯂꯦ. ꯑꯗꯨ ꯌꯦꯡꯉꯁꯤ ꯃꯩꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ. ꯌꯥꯝꯗꯤ ꯀ꯭ꯔꯥꯎꯗꯦꯠ ꯑꯣꯏ. ꯑꯩꯗꯤ ꯐꯝꯃꯒ ꯉꯥꯏꯔꯦ ꯁꯤꯗ. ꯇꯦꯕꯜ ꯉꯥꯏꯔꯦ. ꯑꯩꯗꯤ ꯐꯝꯃꯦ. ꯐꯪꯗ꯭ꯔꯦ. ꯂꯦꯞꯄꯒ ꯉꯥꯏꯔꯦ. ꯃꯤ ꯃꯌꯥꯝ ꯉꯥꯏꯅꯔꯤ. ꯃꯤ ꯉꯥꯏ ꯃꯌꯥꯝꯁꯦ. ꯑꯩꯅ ꯀꯩꯅꯣ ꯐꯝꯃ ꯉꯥꯏꯔꯦ ꯃꯌꯥꯝꯁꯦ. ꯃꯈꯣꯏꯁꯦ ꯐꯥꯏꯅꯦꯜꯂꯤ ꯐꯝꯐꯝꯁꯦ ꯉꯥꯏꯔꯒ ꯐꯪꯉꯦ ꯑꯃ. ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯦ ꯀꯩꯀꯩꯅꯣ? ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ. ꯑꯣꯀꯦ. ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯒ ꯀꯣꯛꯀ. ꯀꯣꯛꯀ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ. ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯈ꯭ꯔꯒꯦꯅ. ꯍꯌꯦꯡ ꯑꯣꯐꯤꯁ ꯂꯩꯕꯅꯤꯅ ꯌꯥꯝ ꯊꯦꯡꯕꯁꯨ ꯌꯥꯔꯣꯏ. ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ. ꯑꯃꯨꯛ ꯆꯥꯕꯩ ꯎꯠꯂꯛꯀꯦ. ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯃꯣꯏ ꯁꯤꯁꯦ ꯄꯣꯄꯨꯂꯔꯗꯤ ꯈꯔ ꯑꯣꯏꯌꯦꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯣꯏꯅ. ꯌꯦꯡꯉꯁꯦ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ. ꯑꯩꯈꯣꯏ ꯆꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ. ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯄꯤꯔꯛꯑꯦ. ꯁꯤ ꯍꯧꯖꯤꯛ ꯌꯦꯡꯉꯁꯦ. ꯁꯔꯞ ꯇꯧꯔꯛꯇꯣꯔꯦ. ꯂꯦग ꯄꯤꯁ ꯍꯥꯞꯄꯝꯃꯦ. ꯂꯦಗ್ ꯄꯤꯁꯁꯦ ꯑꯣꯟꯅꯁꯦ. ꯑꯣꯟꯅꯁꯦ ꯍꯥꯏꯔꯣ? ꯂꯧꯔꯣꯅꯦ. ꯗꯥꯏꯔꯦꯛ ꯂꯧꯔꯣ ꯄ꯭ꯂꯦꯠꯇꯣ. ꯄ꯭ꯂꯦꯠ ꯑꯣꯏꯅ ꯂꯧꯔꯣ. ꯄ꯭ꯂꯦꯠ ꯑꯣꯏꯅ ꯂꯧꯔꯣ. ꯀꯩ ꯄ꯭ꯂꯦꯠ ꯑꯣꯟꯊꯣꯛꯅꯔꯦ. ꯃꯤꯁꯦ ꯈꯔ ꯑꯣꯀꯦ. ꯆꯝꯄ꯭ꯔꯥ ꯊꯝꯖꯜꯂꯦ. ꯃꯣꯏꯁꯦ ꯔꯥꯏꯁꯁꯤꯗꯤ ꯄꯨꯔꯥ ꯑꯁꯥꯡꯕꯗꯨꯅꯦ. ꯑꯗꯨꯒ ꯆꯤꯛꯀꯟꯁꯦ ꯈꯤꯇꯪ ꯍꯥꯎꯕ ꯋꯥꯠꯂꯦ. ꯆꯤꯛꯀꯟꯁꯦꯀꯣ ꯃꯅꯨꯡꯁꯦ ꯈꯤꯇꯪ ꯂꯩꯕ ꯀꯨꯛ ꯑꯣꯏꯕ ꯋꯥꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ. ꯑꯗꯒꯤ ꯃꯤꯔꯨꯝꯁꯨ ꯌꯥꯎꯗꯦ. ꯕꯠ ꯌꯥ ꯔꯥꯏꯁꯁꯤꯗꯤ ꯍꯥꯎꯔꯦ. ꯍꯥꯏꯗ꯭ꯔꯕꯥꯗꯤ ꯕꯤꯔꯌꯥꯅꯤꯅꯦ ꯄꯨꯔꯥ. ꯑꯗꯨꯝ ꯍꯥꯎꯋꯦ. ꯍꯥꯎꯕ꯭ꯔꯥ? ꯕꯠ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯝ ꯍꯥꯎꯕꯗꯨꯗꯤ ꯅꯠꯇꯦ. ꯍꯣꯏ. ꯑꯩꯈꯣꯏꯅꯤ ꯆꯥꯕ ꯀꯩꯕ? ꯀꯦꯔꯂꯥꯒꯤ ꯕꯤꯔꯌꯥꯅꯤꯗꯣ. ꯑꯗꯨꯅ ꯌꯥꯝ ꯍꯦꯜꯂꯦ. ꯑꯗꯨꯅ ꯍꯥꯎ ꯍꯦꯜꯂꯦꯕ. ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯇꯦꯁꯇꯅꯦꯕ. ꯃꯤꯉꯣꯟꯗꯕꯨꯗꯤ ꯁꯤꯅ ꯍꯦꯜꯂꯝꯕ ꯌꯥꯏꯕ. ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ. ꯊꯣꯛꯂꯛꯑꯦ. ꯃꯦꯇ꯭ꯔꯣꯗ ꯑꯣꯏꯅ ꯆꯠꯂꯅꯤ.
ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯩꯐꯝꯗ ꯑꯩꯈꯣꯏ ꯂꯩꯐꯝꯒꯤ ꯃꯦꯇ꯭ꯔꯣꯗ ꯌꯧꯔꯦ ꯃꯦꯇ꯭ꯔꯣꯗ ꯊꯣꯛꯂꯛꯑꯦ ꯁꯤꯠ ꯐꯪꯗꯦ ꯉꯁꯤꯗꯤ ꯂꯦꯞꯄꯒ ꯑꯣꯏꯅ ꯂꯥꯛꯑꯦ ꯂꯥꯛꯏ ꯑꯩꯒꯤ ꯔꯨꯝ ꯌꯧꯅꯕ ꯁꯤ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯄꯥꯔꯛ ꯂꯩꯁꯤꯗ ꯊꯦꯡꯉꯕꯨꯛꯇ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯋꯥꯛꯀꯤ ꯇꯥꯏꯞꯇ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯊꯣꯛꯅꯔꯛꯄꯩ ꯃꯇꯝ ꯑꯣꯏꯕꯅꯀꯣ ꯑꯗꯨꯝ ꯁꯦꯐ ꯑꯣꯏ ꯀꯩꯅꯣ ꯂꯩ ꯄꯥꯔꯛ ꯑꯃ ꯂꯩ ꯁꯤꯒꯤꯁꯤ ꯂꯣꯏ ꯂꯩꯔꯦ ꯀꯩꯁꯨ ꯂꯩꯔꯦ ꯌꯥꯝ ꯂꯩꯗ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯐ ꯑꯣꯏ ꯌꯨꯝ ꯌꯧꯔꯦ ꯌꯨꯝꯗ ꯂꯤꯐꯇ ꯀꯥꯔꯦ ꯐꯥꯏꯅꯦꯜꯂꯤ ꯃꯤ ꯁꯦꯡꯗ꯭ꯔꯦ ꯃꯩ ꯁꯦꯡꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯔꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯊꯪ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯀꯩ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯗꯒꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ